Welcome to Manipuri Wari YouTube channel asigi ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯗ ꯑꯩꯈꯣꯏ 15K ꯌꯧꯒꯔꯦ ꯚ꯭ꯌꯨꯁꯇ ꯃꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯇꯔꯤ ꯇꯧꯅꯦꯅ ꯍꯥꯏꯖꯔꯤꯕ ꯋꯥꯔꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀꯃꯦꯟꯁꯦ ꯔꯤꯄ꯭ꯂꯥꯏ ꯑꯦꯟ ꯔꯤꯚ꯭ꯌꯨ ꯑꯅ ꯏꯄꯤꯁꯣꯠ ꯃꯊꯪ ꯁꯦꯝꯃꯒ ꯊꯥꯒꯠꯆꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯗ ꯋꯥꯍꯪ ꯍꯪꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯁ꯭ꯇꯣꯔꯦꯖꯇ ꯐꯣꯇꯣ ꯑꯃ ꯁꯦꯝꯃꯒ ꯑꯗꯨꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣꯅ ꯍꯥꯞꯆꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯁꯥꯗ ꯋꯥꯍꯪ ꯍꯪꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯔꯦꯖꯇꯨꯒꯤ ꯑꯩꯈꯣꯏ ꯃꯈꯥꯗ ꯀꯃꯦꯟ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯣ ꯀꯃꯦꯟ ꯋꯥꯍꯪꯗꯣ ꯍꯪꯉꯛꯄ 30 ꯍꯦꯛ ꯁꯨꯕꯒ ꯑꯩꯈꯣꯏ ꯔꯥꯏꯇꯔ ꯃꯁꯥꯗꯣ ꯀꯧꯖꯔꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯣ ꯔꯤꯄ꯭ꯂꯥꯏ ꯇꯧꯍꯟꯖꯒꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯥꯞꯆꯤꯟꯖꯒꯦꯅ ꯇꯧꯕꯅꯤ ꯃꯁꯤꯗꯩꯗ ꯃꯌꯥꯝꯅ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯤꯕꯁꯤꯗ ꯑꯗꯨꯝ ꯍꯧꯖꯤꯛ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯈꯪꯗꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯖꯗꯦ ꯃꯌꯥꯝꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯖꯔꯨꯕꯒꯤ ꯚꯦꯂꯨꯁꯦ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯄꯥꯝꯃꯤ ꯔꯥꯏꯇꯔꯁꯦ ꯀꯧꯔꯒ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯄꯤꯍꯟꯖꯦ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯍꯪ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁ꯭ꯇꯣꯔꯦꯖꯇ ꯊꯝꯃꯤꯕ ꯄꯤꯛꯆꯔ ꯊꯝꯃꯤꯕꯗꯨꯒꯤ ꯃꯈꯥꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯀꯃꯦꯟ ꯋꯥꯍꯪ 30 ꯍꯦꯛ ꯁꯨꯕꯒ ꯔꯥꯏꯇꯔ ꯀꯧꯔꯒ ꯄꯥꯎꯈꯨꯝ ꯄꯤꯍꯟꯖꯒꯦ ꯃꯁꯤ ꯍꯥꯏꯖꯒꯦꯅ ꯂꯥꯏꯚꯁꯤ ꯊꯑꯣꯏꯅ ꯊꯥꯔꯛꯄꯅꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯚꯁꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯥꯖꯔꯔꯣꯏꯒꯦ ꯊꯦꯡꯛ ꯌꯨ